Kolkata Manipuri Masa ama fly over the Songtaduna Sikhre. Kolkata the Imphal Thorak Naba Netaji Subhash Chandra Bose International Airport Tamna Lakwa Imphal the Mioyama Airport Joromdai fly over the Songtaduna Sikhre. Todo a sick Narang Tilpung Ahunga minute Kumrom Tabamatam the Tokibane, Paugi source and high, like Kidrabamio Adu Imphal the Oinam Ranjan Sahiang Kai Kobamioyamani. Maha Kolkata the Tasiki Kungohundoida Tungla Kibani, Maha How Kibanumit Karania do airport Manong the Toina OK. Mahak ngarang nomajing numit Imphal hanna ba schedule laibani haidi Kolkata Airport Authority of India gi wangang loyamna phongdoropugi matungina laibak thiba thodo adu thokpaga lekhidraba myoy adu khudakta airport ta mathau tawriba doctor singna examine tawraba matung hospital da pukhat ki adubo hospital gi doctor singna sire hain lauthoraki bani haidi ngarang Meitei nongsa PLA amadi Kuki terrorist group KCP kangu khutthongna bagi thodokta sikhiba KCP kangu haujuk phawda taraga taruk sure haidi dakal ambarom da Myanmar junta के एयर स्ट्राइक ता मियोय कुन सिखरे कयामना सोखरे म्यांमार के सान स्टेट की क्याउकमे मदे मनले रीजन की मिंगयान ताउद म्यांमार जुंता ना एयर स्ट्राइक चथदुना नुपियांगांग यावना पुन्ना मियोय कुन हातखरे हादे हौकिबा थांगज नमिता जुंता की वार प्लेन सिजन अदुना नॉर्दर्न सान स्टेट की क्याउकमे दा लेबा डिस्ट्रिक्ट हॉस्पिटल अमदा बोमनी थादरौखिबा दुदा मफम अदुदा लेरंबा मियोयसिंग अदु सिखिबने हारिबा मफमसिंग असे तांग नेशनल लिबरेशन आर्मी ना कंट्रोल तौबा मफम अमने मफम अदु डिस्ट्रिक्ट हॉस्पिटल अदुगी मनिंग थांगबदा लेबा room amada health workers singna meeting satharing edu thadarakibani haina paugi source asina haidi attack adu the hospital adu tamchina akaya toy thokibana maram oiraga ana lying sathabada chawna kudung satabo mayongna ke thodok adu gi matang the health ministry of Myanmar national unity government amadi central executive committee palon state liberation front na junta na satharakiba air strike adu akna mong de yaning do phongdoraktuna condemn torakre junta gi air strike adu nomajing numit ki ayuk pung 8 makarom taba matamda School amada target tauduna bomani thadaraki haidi maduda miyoy taragatre sikhi haina khunjasing na phongdorakibani junta na satharakiba etegadu numit kharagi mamangda pro junta gi telegram channel da hariba bilesing ase the people's defense force group sing active oina leire haina phongdokraba matong etek adu sathakibani haidi arambai tengul saramba miyoy ama pharaga warakhre ngarang numidang waram pung mangarom tapa matamda palel kaithel gi bihari amadi mitei dukan sing dagi arambai tengul saduna sel kharamba miyoy ama pharba matong wakal taminaraga emung manunggi miyoy da sikhre haina arambai tengo unit 40 khanga pa control room na thadroko serolam na khangalagle serol sina hai pharba miyoy adu lamkang khunyai dagi SK momo lamkang apokpa SK batip lamkang kawi haidi makhata na singum thaba se tobidana ba arambai tengo unit 40 ki maikai dagi miyam da appeal tawragle qnet scam gi victim singna thaga pa phongdorakre miyam da market policy law senduna chatharamba qnet scam gi victim kaya ge awaba ubiduna case asibu amuhna investigation satharagani haina Kanglepak Communist Party KCP People's War Group PWG na phongdorakibabo Manipur qnet fraud victim welfare association gi thomi maiba Michael na kai khumnabuga loinana thagapa phongdoragle ngarang Manipur press club ta pangthokiba pawgi mifam amada wafam asi phongtokibani mahana makha tarduna haukiba chahi 2023 gi September thada gi hauna qnet scam asigi mayokta changselakpa khongjang asida qnet asi scam amani khanglaba phawwa miyoy amata chairak piba ngamdana lakhe haidabu qnet asi National Company Law Tribunal NCLT Enforcement Department Ministry of Consumer Affairs Ministry of Corporation Affairs amadi tongan ba department kayana thingjelakpadagi India Post na qnet ki product deliver tawwa leb ki baga loinana Bangalore da laiba makoi gi godown suit 2023 gi January tha da thingjin ke loinana association asina tha taraga taruk changna wana honarabasu kalisu tawbang amdana lakhi aduma popuksel sauraba maraiba majati gi khanba KCP PWG gi thomi singna numit humne gi atenba matamda warusin purakibata natana hairiba case asi KCP na amuk hanna investigation satharagani haina phongdokhiba wafambo association asina thagapa phongdokli haike